Ngasi video sidi ma'am yamna angakpa yam cannibalism oiba khoi film da amada thriller gi crime syndicate kaya mi hat mi pun mi thonga sa ba kai doba film gi oina uba ngakani scientific fiction oiba thriller satam tam thira ba kaya ma khoi ugre thengnagré haitare real life da su leirambagi wari ni mayam su loina hojik khangnaraba unaraba thengnaraba mafam khuting Instagram sangba YouTube sangba Facebook sangba matamda every social media platform da Epstein files ki maramda khangda udaba leire maroi haitare adubu amung hanan ningsingminasi mioi kayamana su sanon tapigre mayam loi khangbiramagani but hen kupchana in details paudong khar thamjege haiduna video samjarakpani yangminasi. This video is all about Epstein files. What is Epstein files and who is Jeffrey Epstein? Mayam thodo hindona khangnaraba Epstein files gi main accused oiriba Epstein maki full name na Jeffrey Edward Epstein mark 1953 gi January 20 da New York to labor Brooklyn da poke maki career gi manung sanna mai gi thak asi Cooper Union da tamlaki aduga makhata na New York University da tamaki adu mark graduate loikide mark fana graduation loidravasu 1970s ki adwai da Elite Dalton School da maths amusung physics ki oza oiba horoke without degree haitar madugi makhata abada mark teaching profession da thadokri aduga banking amusung financial sector da sang horoke mark bear stance haina khangnariba mafam asida work toba horoki aduga masagi oiba Jeffrey Epstein and Corporation haiba firm ama linkhat ki haitar masidagini mage tamthirba saklon ama lakadoribase masigi banking amasung financial sector se sangkhibadagidi powerful oraba prominent mioi kayama kosamna ba horkiba multi-millionaire oirakpa powerful connections kayam lerakpa masidagini mage tamthirba crime kayam horkadoribase hosiki pankriba mage private financial firm aduda levak adugi means US ki extremely pasha pairaba risk client kaya ama connect over horki masagi power labor horki haitar 1990s adwai dagidi multi millionaire gi manung san ba hore masagi on private jet leire masagi private island leire masagi private properties kaya ama mapam khodimakta leire haitar magi social circle gi manung da magi friendship gi manung da powerful oiraba political leaders swing billionaires royal family kaya ama mang khangna da chana da leire tra haitar matang asida magi sarakpa details tuma magi career magi horofam duma thamjara matung magi tamthirba salon adugi matang lakse samlapna who is Jeffrey Epstein na hang taragadi sumain haibe 600 million worth labor yan powerful labor American namane mahna tanjari paisa aduna powerful leader kayama prominent leaders kayama connection leiraga yamna systematically oiba mawongda sahi tara henba more than decades sida underage women girls sing means sahi tara nipan gi makha leiba nupi masa sing da sexually abused tathaba adumlaba criminal amani haibe yai madugi matung federal sex trafficking charges da 2019 da mark arrest toki sina magi samlapa wari ni heptar means who was Jeffrey Epstein ha taragadi sumain khumba yai sini aduga Epstein file habsina kari no haibsini isam samna Epstein file habsi file of records ni masida millions of pages of government records yauba adumla file amani masidi yauribse emails witness statements photos contacts videos aduga Jeffrey Epstein ga mailinaba court files kayam yauba adumlaba file amani Epstein files high files sida fuji fawbada 150 plus girls sida sathaba abuse ka mailinaba koigi document kaya network kaya ma maili samnaba network kaya ma document obangami thengnaba ngami adubu hainari badi masidagi hena mas higher hena madugi victim leram khigani crime kayam leram khigani haibasini aduga haiba Jeffrey Epstein ga mailina na US ta 2025 mamang sahi sida ek ama pass tawi ek adugi mamingna Epstein files transparency ek haibana masin tawduse kenai kanda Epstein ga any related labor case khudingmak public ta yamna transparent oina publish toba kanana Department of Justice hujik prithvi pumada salaireba Epstein ga mailinaba world leaders kayam su yaudana proof kayam lairaba adumlaba file flash toreba publish toreba se kanano Department of Justice US nani si fawbo loidribani hariba ek asiki goal si karino hai matamda expose how the system fail system se kamana fail ori no hai expose to thokpa aduga reveal who was protected haitare masida protector thamisi kanano haibasima aduga let the public see the evidence masigi Epstein siga any related labor case crime criminal kano khodingmak kadoba public ta uhanba transparently khangan basine masigi x gi pandam se am soidana dum makata na investigation kayam sa tharaga kana involved toriba mas crime sida kana involved tori habdu soidana de tholok khigani habi thajabale aduga Epstein ga mari leina na Epstein gi case asiga pura pyramidal
kanoni network tani mana chathan liba child trafficking sexually abuse koi under age child sing chathan liba crime sing jai tar plan systematical oiba mawong dani aduna free plan oiba systematically oina chatharakpa senjau paiba mana torokpa thabak nina irai laina yamna thuna phaba ngamdaba adi karino haina investigation system matam yamna sang adumlaba case ama oi maramdi kaino hai kanda mahakna chathariba crime asi chathana bhona matamda prominent leaders kaya international icon kaya amal khusam naramba billionaires kaya royal family ki members kaya asuki mati power lai hai tar Jeffrey Epstein hoji forward Department of Justice DOJ na thadorokpa photo video means aduga email na chingba kaya ma thengnaraba koigi prominent leaders kharagi maming pallabada Andrew Mountbatten koigi Prince Andrew gan khangnariba ko adagi Bill Gates Bill Clinton Donald Trump adagi George Bush hanagi former president ko Michael Jackson thazaroi da koigi Stephen Hawking bo photos ka loina dum mem thengna birami choi thengna biramani but aduda thengnare photo amada kapada yaure email ama chmana thanarame ka dorame adu tawrena moisi paliba prominent leader khodimak loina involve toromani haibadi hoji pawgi di haiba yadri khara mana context oina thengna bani context id paw phongna ama torome haibagi aduga khara mana associate oina marum pa oina su kaido loina ramba ka dorama myam su yauri but investigation di loidri haitare mara leri haidriba means proof leidri bawdi guilty oi haibadi yadri banina aduga hariba Epstein file sida means Jeffrey Epstein as a term liba crime sing si kari no haikanda sexual assault rape sex trafficking child abuse cannibalism gi matang sum lakse sini haibagi proof mak pidraga su adum nimfuni phungang naraba koigi former hanagi koigi Mexico gi model no pi masu koigi mayam su ubiramani video da koigi mamang da mi koigi kanoda sorok to amada thola ga they at humans kan tawraga lauramaga madagi su ma chu dum thiba khang thari bane chamaina mi angang sing hit kano tawraga thong saba kaidoba dagi steam tawbagi mong da koi AI mong da hoji mayam puthokna ri tawri masi oramba yai tawramba yai tawramda be but missing report kayama matamduda nupi masa kaya mangbagi missing report mangbay si mangrabani mari makong thi phangdabiduni kari mata ko aduna any matamduda mana Jeffrey Epstein as a terrible crime decade chai tara henbagi period sida thokiba crime khodi maksi hoji sum thigala matamda email ko thangdai khangde amani khangde maga sum mai lener poi ta ta sum new work siloi lak pai tar means prithvi is Jeffrey Epstein the palambagi ta torokpa hoji se aduga hariba Jeffrey Epstein 2019 da ma officially koigi society hairaga ma se sigre han anmana di lei but hoji amuke da way viral oire se kaino mana sikri haiba matam se jail matching sina thangnei sing sina maduguma sikina gi bagi kari gumba pom ta lei gidi tar gidi sini aduga video recording koigi CCTV footage da su matam khara koigi time lapse kano matam khara koi skip to bagi mayam na su ubiraba koi video kayam thadorei ba ko Department of Justice na adagi kari damakta hariba magi jail du leriba documents sing Jeffrey Epstein ga maili na documents sing yenge khotke kan tawge khoigi court na kano investigation sathana hona matam da dakar oiba sing yengna na hona matam da athing ba leriba kari maramgi loina mako aduna prithvi se kaino chakhole leiba antai se kaino millionaire sina kari wakan khali se koi khangba nate adum ma Bill Gates ka ma ga maili na matang sum laksage aduga kwaidagi main accused ma ga nakna khoigi crime sibu hena thoi hapiba hena crime am tawda mai pali bise kanano ma ka yana leiba ma ki girlfriend hainariba Ghislaine Maxwell ma su arrest tawre aduga 20 years in prison thamabani husik jail aduga sai panjakriba prominent leaders sing imang tayawriba Prince Andrew masigi case sigi mai lena na haitare ma ki royalty title sing mangkhrabani aduga main accused kayama ma di dum si singnare direct koi court na right ta badi natriba mayam na tholaiba evidence kai mayam siga tholaiba photos videos ama simaina pau phongnorami ka tawrami sidama involved tawri haibagi mayam na di khangnara bai tare singlaba accused ne di habit adum haiba yaraba kambu kharasu mokoi di kai dawri hosi freely adum leiri haitare aduga hoji fawbada as of February this month ka 2000 hantaki sahi 26 February si fawbada hoji fawbada government na release tawri si 3.5 million pages ni file size ke no sena mayam duni pages 3.5 million si hoji flash tawre masigi manuda 2000 plus henba videos aduga 1,80,000 henba photos kaya ama haribasi ke no hoji magi Epstein files yarabasi around approximately 6 million pages ni hai aduga hoji flash storage di only 60% khaktani kayam wali masi loina mak thigalaga investigation chathabai si matam changani but who are protected aduga kana hoji
prominent leaders kaya ama file sida nainarpa matamda accused oire Epstein na sathamliba crime sida fazana involved oire habasu khangapasu yam yari haitare aduga main role of his girlfriend se kaino kanda akoigi US da amada lamna kano sida leriba akoigi nupi masa sing man oina makoin tawmi se kaino island mayamna khangnariba Epstein island sida moikoina trafficking chatharibasi yamna systematical oy mawong pyramidal oy mawong hoji network culture gana leidana ko koigi food chain gana tamaiba food network pyramidal structure sida sigi mawong dani fazana sort system the systematically nana toram bai tare angang nupi masa under ages si later laira men oina later laira ngaktani moina target tourist island da puni by helicopter aduga massage kini adu thabuk pini hotel gini church kini adugi sigi themda ngakta poraga pung amada $100 $200 $300 $400 sumaina tawraga brainwash to kunto purani family ne su later laira ngaktani yarani purlani yor matung dadi na thokpa ngamdre captive amada legre haitare under the Jeffrey Epstein aduna masigi traffic tawrnaraba mibu puraknaba under ages girl singdubu island du yawna porna hona matamda khwaidagi main role logibasi maki girlfriend Maxwell sini aduga rumor oina su santhoraiba makoi cannibalism akoigi sangjalani yaksalani festival ge type ta tawraga koigi Halloween gi mawong da su hai tare ki han khangan bagi structure konoma koi costume ga tawraga ama tawraga koigi cannibalism adigi adu oibe or saba thakpa da su mihan mipun sahing sabi mo cannibal ga haibadu ko cannibalism gi thawong kayam sa thai habisu ngangnari hai tare sum khanjalu taraga di koine film da kaida yeng matam da koigi science fiction oibe yai thriller oibe yai koigi neighboring gi ama magi Hollywood tagi yam thingnei dana aduga pose mi sum uraw kan related oirak po phibam lakpado aduga matang sida muk maga connect tawramba prominent leaders billionaires kharaga connect leirambagi wari khara thamjage ahamda Epstein ga man oina khwaidagi naknari se Bill Gates billionaire Bill Gates isu hoji phogi oina di mayam ngangnari sida kana afaba oidabagi phibam dani haitare ko makoina khanarami se senjau paiba je prithvi swayam chaw matum taba je akoina bhason ubai wani senjau paiba leader makoi WhatsApp pa US ka je Bill Gates ki tangkhai ni hayaring wari bobu ko aduda makoi amani manga taruk na khali je kaino prithvi se makoi gi mawong ni haitare makoi gi ni haibagi kokta dum leirabani aduna miyoi bagi overpopulation si degrade ta honaba reduce ta honaba means human growth population si namthanaba plan kaya ama tawrbagi wari kaya music class tawrei Bill Gates number more ga hitare ko aduga hojik Microsoft gi hentoga technology de hentoga health gi hipum de hentoga land owner si hojik Bill Gates na hojik oireiba land laishaliba mayam si target amadani haina reibani hojik si man madu thaiba crops sing main oina corn sida crops masida mana leiraga use tawriba mayam gi mingdadi green revolution ko asa thak walan dana bai mong da lakpa but kari khali millionaire amana kari khali hoji loina flash tawna ro pai tare ko magna hoji rumor oina ngangna re bise ko magna thaiba crops anambana genetically modified toraba organisms ko adumna ba loi use to Epstein file sida su dum mai lenak toini ko magi property leiba crops thaba kaidoba se Epstein file sida loi mai lenak ka doini koi source kharan claim tori madu kainoi kanda USDA United States Department of Agriculture amasung EPA Environmental Protection Agency Department anisina Bill Gates da RNA si food crops sing da American food crops sing da spray to ba sai bagi ayab bigre hena koi gi sources kaya am su claim tori means modify to bani ko masida main oina crop sing manung da koi gi corn se yamna staple oiba food item amani America ga mama da koi yam sinariba corn se masida mioi bagi infertility rate si handarak ba genetically modified tawraga hariba corn sing asi farming to bagi adum laba pau rumor kaya am si thina hetare means sensau pai moin to ise kaino sum khalune sel ge awat pale tro mi amna kari wakhan khalak pa yai habado mayam su khana se sisu Epstein file ga yam nakna mai leina ba case amani mathangda akoina child koi child abuse tawi child koi gi kano trafficking tawi ama human trafficking adu ga su mayam mai leini haina koi thaina gi koi gi pop star singer haitare Michael Jackson leikida ba ko masisu kai dawi Epstein file ka means Jeffrey Epstein ga yam nakna mai leini koi gi Michael Jackson su Jeffrey Epstein ga yam nakna bagi Epstein file da dum magi photo video kanom yaw bagi dum mayam thengna biramagni matandu dadi kadauba Michael Jackson si tamsi nangna biri ni magi character ko lo yeng matam da child abuse to bagi adu case tamam se nei ka na tawnari bani adu hojikti ke tawri tamna sum clarify kano tawrok dana means you realize tawrok dana haitare ko kamaina no huidi ke dawre ma na never le na sema mise kainoi kanda angang singdubu island da
never go to island haibane Neverland mana haini se ko island dagi means angang sing do kannanaba Neverland ma simamane he was the protector of children haidar adumain hoji loi khangnarak padagi Michael Epstein se comment da kaida mayam da kaida mayam se kaida legidra matung da realize lak pai do wakan tarak pai do ni asing makhanga kan haidare ko loina ma kaida Jeffrey Epstein ga mailin rame aduna America je any crime or amo adagi kanoma thaba pangthok pairo Jeffrey ga mailin ram da yarok ta bai ta aduga mu latest 9/11 haina khangnari World Trade Center kai khibase sigi weeks later magi message thanarambagi email tonarambagi means where is the pilot haidana thanarambagi huji kana flash were even sisu yamna conspiracy oiba point amani haitare aduga main oina Donald Trump ko Donald Trump sina kamai tobnai kanda kwai de ki naknabase kwai de lunati na naknabase kana no haikanda Jeffrey Epstein kwai naknabase kana Donald Trump current US president haitare ko magi maming jidi 38,000 times more than 38,000 times Epstein file yaure adu masi haire na mai ming yaure ama tawre na crime da general haibagi proof ti hoji fawgudi leitri but it is under investigation haitare aduga hoji Bill Gates ki du matang kitanga panjeram ge ko han badadi public sing na media house in hangu matam da Bill Gates se island du sung sate maga mai sunai na de sine aduga ko na mok magi proof kaya ama photo video kaya ama proof yam thola kan da de I regret haire I apologize to sale ko something hidden ko khadi leirabani haitar adu hoji latest paw da Japan Korea amasung China da Bill Gates ki laboratory da grown torokpa sungakpa ko I means left grown and synthetic meat se ban do Japan Korea South Korea amasung China da latest news ni ko hoji corona vaccine ka ka ki salabani si matang dom laksage 2017 da Jeffrey Epstein amasung pedoba Bill Gates ka akhoi ani na pandemic amagi prepare tawbagi koi email thanarambagi husi adusu flash story bani Epstein file da yaurami bani adudi corona ga santori ba kaitori ba gaje pona ma conspiracy ni haibagi conspiracy prithvi haibse ken world der mayam ki conspiracy na public akoi si utchai bani sini sum kanjal wardi aki bai masak ni ko koi si su leiri jai tare ko miyoi ba koi na miyoi bani na koi si leiri ba sai husi insari ba phau seng ade insang na pi pusak ka wi myam se kari no sum kira kadori ko fare sini mayam sarakpa koi Jeffrey Epstein kanano aduga Epstein files karino aduga maga haiba magi files da maga mana tawni ba criminal crime kaya aduga mailina ba involved to ba prominent leaders kaya ama makoi kari kai tawnarami kaidorami hojik fawbagi oina mayamna publishing na pami ba khangningi ba mayam do samlamna thamjebani makata ba anoba news laba bodi mak update tawna hona jarke ngasi matang ten